Arambai News Guwahati da Maithelongi pau tabiriba singbu ihan hanbumaktada chingangbam Suzitarani na kurumjari. Hujik pungpham asi fawbagi oina maruiba samlapa pau longminarase. Indigenous loan singdam haimasing tambibagi National Educational Policy NEP gi thorang Assam da chatna halagani haina Assam gi CM Himanta Biswa Sarma na lauthokre. Missing Tiwa amadi Rabha loan sing class 5 fawbagi oina state asida introduce torogani haina so CM na lauthokhe. Thorang asigi saruk amoina State Council of Educational Research and Training NCRT amadi the Missing Autonomous Council ga kusamnaduna pre-primary amadi primary school mahiroi damak akhanana semba missing loan da textbook taramathoi puthoknagane amadi linguistic diversity ngaknanaba amadi yokhatnabagi pandamda hariba missing loan gi textbook singasi class 5 fawbagi mahiroi singda kanaba pinanabagi moongda design togani su hairi Chedagasida, Assamgi CM Himanta Biswa Sarmana, Chadliba Chahi English Singani Kulhumdoigi, Manungda Tinsukia Medical College Sabagi, Tabak Mapung Pana Loishilagani, Hainasu, official sing the Kangan Kre. Guwahati University na Lakliba July Tara the Pangtukani Toramba, Taruk Super Semester gi LLB examination Yaitokre. Thorangasi Maruina, APSC gi CCE exam accommodate Tonabagi Damaktane. Hauzik Manipur ki pauda. Thama Phazilakadoraba Manipur ki Kangluki Irang, Nemtha Hanaba, Manipur Kongchatalariba, Prime Minister Narendra Modi ki Hek Matanga, Lebagasi Goina Kwaidigi Mapangal Kanba Minister ni Haina, Lonariba, Union Home Minister Amit Sahana, Ngarang Ayuktagi Hona, Lepalatana, Tongan Balub, Lanai Mioishing Unadana, Santi Puraknaba Honakre. Ngarang Manipur ki Governor Anusuya Wike amadi CM N Birenga tongan na unabaga loinana CM Secretariat ta Amit Saha masa yauna lamdamasigi civil society organization sing ima loop sing amadi kokomi gi mute sing asu unaduna hogzigoriba phu masigi matangda khanakibaga loinana Home Minister da memorandum amasu pishinki Unakiba loop sing asigi manungda kokomi amuko WMC Indigenous Peoples Forum amadi MMWO gi mute sing na sarukyaki Santi Puraknaba hotnabada mateng pangminasi khutlai lakibasing lokhatnaba hotnaminasi haikibaga loinana micham hatlakpada tumina yengduna leiroi sensitive oiba moongda lanmi thajinduna takhaiba hauragani haiki Assam Rifles ta miyamna thajaba thamdriba du tawbiganu makoida micham ngak senanaba akanba instruction pikrabani su hairakhi NRC gi matangdadi unique identification gi data lokhatnaba hotnari amadi masida Manipur da hana priority pigani harakibaga loinana Manipur gi territorial integrity kaigadaba thabak amata tawroi habigi wafam su Home Minister asina phongtokhe Congress amadi CPI yauna political party singi luchingba singasu mahaka phaminakhe maroina Amit Shah na chair loduna all party meeting amasu CM gi residence ta pangthokhe Tungda Chochanpur Chatuna civil society organization sing amadi stakeholder ga singasu phaminaduna wari shanakhi MLA singasu phaminaduna machatana khananainakhi amadi sugi matangda mideng thamlaga khanakhi separate administration gi demand toriba kuki MLA taraga su phaminakre panbayai ningthokaba numit me kurmapan gi numidang pung mapan ga minute 15 muk tabada Amit Saha Imphal airport ta thunglakibani Imphal da hek thunglabaga habadi numidang adumak tada habadi chawrakna pung 10 minute nifu mangamuk taba aduwaida Manipuri CM amadi Council of Ministers singa phaminaduna wari shanakibani Home Minister Amit Shah ga loinana Union Home Secretary Ajay Kumar Valla amadi Intelligence Bureau gi Director Tapan Kumar Dekasu maki khongchit asida loinarakhi Jeragasida ngarang Chochanpur da Kuki nupi singna Home Minister gi helicopter tapam helipad gi mifam gi mafam yona human chain semduna khutta India gi machu ahum gi phiral pairaduna Union Home Minister Amit Shah bu taramna okhi Kuki gi church leader amadi intellectual singasu phaminakhi tuibong da laiba Assam Rifles camp ta Kuki MLA sing amadi ITLF ki mute singa Amit Shah ga phaminakhi Amit Shah ga unaraba matung ITLF ki wangangloi Gins Gwaljongna Manipur gi total separation gi demand tawkibaga loinana state asida president rule thamjinaba
akanba demand tawki manipuri hingsagi thongsinga sigi matangda political solution ama numit 15 gi manungda puraklagani haina Amit Shahana travel community asida thajaba piramki haina su indigenous tribal leaders forum ITLF ki mihut singna Amit Shahaga unaraba matungda paumi singda phongdorakhi Jaragasida ngarang ayuk Imphal gi press club ta paumi singa wari shanaba amada ngasi Manipur da thokliba irang asi mantri pukhida leiba IGAR South na thokhanbani haina Indigenous People's Front Manipur gi advisor Jagat Thaudam na phongdokhi Hauzik laksan bangam dana chathariba kanglup ki irang asida kuki lalhauba singna mitai khul kaya mai thaba nomai kapsin mina chingba chathariba henjinba tamthiraba thong sing asidagi masabu ngakthok janabagi dama khoisaunaraba miyamna taret suba MR ahum suba taruk suba amadi nipan suba IRB amadi NPTC Kakching district tagi nomai kaya lakre habagi pawamasu lakle National and International Award kaya phanglakhraba Manipur gi sanaroi tarama thoina CM gi kuthangda Prime Minister Narendra Modi amadi Union Home Minister Amit Shahada hokhiba me ahumdagi mai thokna chaktuna leiriba Manipur gi mafam kaya da santi puraknabagi demand tawraduna wakatche pishinkhre makhoi gi wakat nipanasi phangdaba thoklabadi makoina phanglakhiba award sing handoklagani amadi thadokani hainasu cheksinba wafam kaya thanglakhi Demand sing asigi manungda kuki militant group singa taunariba su kakthatpa yariba makai thuna yangna santi amadi mausagi phibamda hanjil hanba Manipur gi unity amadi integrity kaihandaba karigumba phibam amattada Manipur machet tahandaba Manipur gi chingi lam singda mitai sing khundabagi ayaba pibiba illegal immigrants sing makhoi gi lebak singda sinakhiba amadi National Highway number 2 khudakta hangdokpa sina chingba wafam kaya yauri Athletes sing asigi manungda judoka gi Susila Devi Likmabam, weightlifter Anita Chanu, Saikho Mirabai Chanu, boxer Laisram Sarita, boxer Mayengbam Suranjoy, Potharaba footballer Oinam Bebem, weightlifter Ngangbam Sonia Chanu, martial art ki athletes sing Sandhyarani Devi Wangkhem amadi Yumnam Sanathoi Devi su yaukhi State asigi Tampaki district sing da leriba khulai paijadaba civilian sing da attack tawbagi thogdok sing asigi mathakta Sanaroi sing asina yamna makanna condemn tawkhi karigumba santi purak nabagi dabi sing asi yadaba thoklabadi makhoi na phanglakhiba award sing handok nabagi sem sare haina Manipur gi saknarabi weightlifter amadi Bharat Sarkar na Dhyan Chand award piduna ikai khumna khrabi Anita Chanuna paumi sing da phongdorakhi Sanabagi lamda sanaroi kaya puthoktuna India gi damak Manipurna medal kaya lauri sanabadagi ireibak kanbana lui hairaduna India government ki mathakta aikoina thajai Prime Minister Narendra Modi amadi Home Minister Amit Shahasu asukki matik thajai haina sanaroi singa sina rang press club ta paumi singa unabada makhatana phongdorakhi karigumba makhoi gi demand singa si tabi drabadi makhoi bu ikai khumna biduna pirakhriba award singa si handoklagani hairi Panba yai community anigi khuthongnabagi hingsagi thogdoksing asida chawrakna miyoi chamamuki punsi mangkhrabani amdi miyoi lising kayana mayum thadoktuna sa phagadaba mafam singda changjafam logduna leiribani amadi yum kaya masing yamna tumna mai chakhrabani Ngarang su nomai kapna badumak Manipur da lepkhide ngarang ayuk pung 8 tagi moirang purel mitei khungi maphodanggi area da leiba kuki khul 8 miyamna tumna mai thakre sugnu itham moirang purel leitan pokpi tangjing ching amadi tongan batai mafam sing da su kuki militant singa security force ka nomai kapna khe tamu amadi nongdam da kuki gi khun yankhai mai thakhe kuki na leima khongda leiba mitei singi yum mai thabada Nepali gi yum ama yaukre so hairi Kabui Mothers Association gi General Secretary Ranjita Golmaina Manipur da santi amukhanna purak naba kendra lengakta haijarakre laibak thiraba me ahumdagi horakhiba thodok asi community anigi marakta wakhal tamina hogdabadagi thokibani hainasu General Secretary Ranjita Golmaina phongdorakhi hariba wakhal tamina hogdaba sinamaram oiraga Pibamasi yamnamak sokchilakibani hainasum hakna ningamdaba pendaba phongdorakhi
Nagaland Chief Minister Nephew Riogi Maikidigi Tarakiba Chana Taknabagi Hawaii Chingwai Yauba truck ahum amadi medicine Tanna Yauba truck ama yauna achoba relief ki Potlam Singi consignment nama ngarang nungtil hingsana chahatlaba Manipurgi Kangpukpi district ta thunglakre consignment asi Minister Nemcha Kipgen amadi MLA How Kholep Kipgen yauna Kangpukpi gi Brigadier M Thomas Lampakta Committee on Travel Unity Sadar Hills ki makada district level relief committee na Laushin K. Ningsing bayay Nagaland gi CM gi mateng asibu Nemcha Kipgen na thagat pa phongdoraki amadi Nemcha Kipgen masamak kharani mamangda Nagaland da chatuna Nagaland gi CM asiga unakibani Mizoram Legapna hingsana chahatlaba Manipur dagi chenthорактuna makogi state ta changdefam logduna leriba miyoi singa sida khudakki relief pinabagi lupa crore mangagi mateng pangbinaba center da haijakre Hokibaning Thokaba numit fawda charakna miyoi lising nipan ga chani marfuni thoi Mizoram da changsilakre hainasu state home department na khanghanki atopa pausing da mo Lebak asigi Chief of Defence Staff General Anil Chauhana ngarang lebak pokpa numit Manipur da thokliwe hingsagi thong singasi manghanba ngamdri adubu tapna matam kharagi matungda magi mafamda hanjin khragani haikre adubu khajik ngakningai oba wafam amakhak CDS na panki madudi Manipur da ngasi wariba phibamasi insurgency ga mari leinade haibasini NDA gi chamaga nifumari suba course ki passing out parrot review tongnaba ngarang Pune da thonglakibani Manipur da hojigoriba phibam asigi matang da pawmishing na hangba wahangi pakhum piraduna English ngani kungi mamang da Manipur da army amdi Assam rifles deploy tawki insurgency gi phibam normalize oirakpadagi army amuk handok hanki Hauzik Manipur do oriba phibam asi insurgency ga mari leinade masidi ethnicity ani gi marakta khud thoknabani masi law and order gi phibam amani haiki phibam asida aikhoidi state government ta mateng pangba khaktani adubu phibam asi laksinbada matam kharadi adumak changkigani hainasu CDS asina makhatana phongdorakhi India gi wrestler singna makhoigi mathakta sexual harassment tawi habagi akanba maral siraduna changsilakhiba wakat khongjang makha chatharaduna Sasi Malik, Vines Fogat, Sangita Fogat, Brazang Punia amadi atay wrestler kayama ngarang Haridwar gi harki pwari da thunglakre WFI Chief Amadi BJP MP Brij Bhushan Sarat Singh mathakta sexual harassment chathei haibagi maralda protest oina makhoi na phanglakhiba medal sing numidang wairam pung 6 tabada Ganga Turel da chaitharagani amadi masigi matung India Gate ta matam kaktaba chara henbagi khongjang changsilagani haina lauthoki panba yai hokiba nongmaijing numit anoba parliament building tamna changsilak makogi protest mask ki matamda makoibu nampu hapu togduna sathiba mongda phu chaiduna phajinduna thamkibagi thodok adugi nimit nini matung warip asi laukhibani medal sing asi makogi punsini amadi makogi thawaini Ganga Turel da thadarabagi matungdadi makoi hingbagi maram leitre maramduna makogi medal sing asi Ganga Turel da thadaraba matung India Gate ta phamduna sidri fawa charai henbagi khongjang changsilagani haina athlete sing asina lauthorakhi Cheragasida Thengna Pangjaba Pauda, Lomilu Chingba, Naresh Tikaitna, wrestler Singbu, Ganga the Makugi medal sing Langthaba Tingbada, Mai Pakpa Ngamkibaga Loinana, Numit Manganigi Matam, Pibinaba Mahakna, wrestler sing Asida, Heiser Craig. Amadi India gi Konung Delhi da lagliba December tarada Kudramapan Suba Bharatiya Dalit Sahitya Academy Delhi gi National Conference ta Dr. Ambedkar National Award English ngani kulhumdoi gi oina lebaga sigi akhanaba miyoi tarada mana piragani laukthokre ikai khumna ningai oiraba award asi hariba miyoi tara sigi manung channa Assam dagi Khaidem Kanta dasu piragani laukthokre Khaidem Kanta Manipuri Puruk Khaktanatana Miyoiba Samas asi Chokhatnaba Thorang Kaya Pangthoktuna Lakhiba English ngani mapanda Bharatiya Dalit Sahitya Academy Dr. Ambedkar Fellowship National Award Piduna Ikai Khumna Khraba Misakne Manipuri Sahitya Parisat Meghalaya gi Barapani da English ngani tarani thoigi November 3 da phamkiba mifam dasu Sahitya Sebak Piduna Khaidem Kanta bu Ikai Khumna Khrabane Khaidem Kanta Kasargi Lakhipur Khumandagini Ngasi gani di Arambai News Guwahati da Mitilongi pau sandok chaba matang sida loisin sabaga loinana tabiriba singbu amukasu hana khurumchari